asigi tang amadagi hauna kautruk amadi senjam chirang na chingba mafam singda kukila lauba singna drone gi mateng lauduna bom thadaduna attack chatharakhiba thogdok adugi mayokta laukhalakpa khongthang amada manipur da haujik drone kapthaba ngamba india da sajaba drone am imphal yorakre Iscom da phangba awangba thaki pawgi likhunamagi matung inna drone kapthaba ngamba drone am hairiba khutlai makhal asi Central Reserve Police Force ta sizinanaba khusinarakhibani Manipur ki irang leiba mafam singda mathau tauriba CRPF ki khang hairaba personnel singna hairiba drone am asi mathau tarakpa mafam amadi matamda sizinaba haugadauri drone bu thengnaba ngamba drone am system asi India da semjaba counter unmanned aircraft system makhal amani hairiba khulai makhal asi maikai khudingmakta haibadi omni directional da coverage piba ngami masigi mathakta khulai asi mafam amada naplaga natraga khinduna thamlaga sijinabasu yahalli masina global navigation satellite system khudingmak apanba piba ngambaga loinana mi yaudaba nongthakta paiba potsaksing haibadi unmanned aerial vehicles UAVs singi radio frequency sing thingjinba haibadi jam tawhanba ngami ahanba oina hairiba drone arm system asigi set ama Indian Air Force na sizinanaba gurutwa system na khusinarakhre Manipur da kukila lauba singna nongmai bom amadi rocket yakna sizinaduna landarakringai jairak asida ngarang maitai taba Bisnupur district ki khul anida long range rocket sizinaduna landarakpada chei humbudragani pan suraba arang famfamba RK rabai lekhidre thogdok asigi matangda Manipur police na thadorakpa cherol amagi matung ina ngarang kukila lauba singna kaplakpa rocket na panduna lekhidraba rabai moirang Pianggom laikai degini atopa thogdok amada Bisnupur district ki moirang khoiru laikai da micham taruk asok apanangkhre khudak ta police ki khongbu amana ahenba security force ka punna kusamnaduna hairiba mafam sing asiga samnariba chingmai singda combing operation chathaki Mwalsang village da lairamba kukila loka singna sizinaramba bunker ani amasung Churachandpur gi Laika Mwalso village da bunker ama punna bunker ahum thugaiki Bisnupur district ki police team amadi SP na bunker lairiba mafam sing asida changsinba matamda kukila lobani chingnaba singna nongmai kapsilakhi police ki maikai dagi su handuna nongmai kapki military chopper na nongthaktagi aerial patrolling chathari IGP amadi DIGP yauna police ki senior official singna khudakta thongdok thofam da changsinduna khudaki oiba counter measure sing laukhatki haina Manipur police control room na thadorakpa cherol asina makha tarakli state asigi law amadi order ngak na thamnabagi pandamda awangba thaki ngaksel gi mifam sing pangthokli police na thok aningda ba thongdok sing ngak thokna ba sem saduna lairi haina report asina makha tarakli Compensation left out Properties Land and Structures Owners Association NCLP-LSOA na lengakta thamkiba demand sing adu thabakta onthoraktabana maram oiraga National Highway 37 Imphal Ziribam lambi ngarangdagi hauraga pung humudra nithoigi economic blockade chathaba haukhre hairi blockade asina maram oiraga Imphal tamna pot chai puduna lakpa gari kaya lambi da panduna leire ningsingba yabadi association asina taliba demand sing asi tha asigi manga faubagi manungda thabakta onthoraknaba haizaki bani adubu lengaki maikai karigumba paukhum amata piraktabana maram oiraga economic blockade ki khongjang asi changsin bani hairi yumgi manungda tumduna leijaba ahal ama kukila logo singna changlaklaga nongmaina kapamduna halamle hairi thogdok asi jiribamgi nungchappi ningthem khunauda thokhibani